War on Drugs 2.0 gi manung chana laukhatpa thabakta ngasi Kaksing Police Commando na Meeoi mari Heroin number 4 powder gram chatruk tara ka Konana Phaare. Police ki pauna hai ngasi ayu pung 13:10 rom taba matamda SP Kaksing Srevats mediang makhada Kaksing Commando ki kangbu amana Imphal More lambi paringi Laimanai Jingzin Dalaiba Palel CDO check posta arakpa gari sing khamduna check tawbagi thabak sathakhi maduda Palel lomdagi lakpa smoke grey machugi Wagoner registration number MN02A4499 ama khamna bakhangan bada khamlamdana yangna thauraga satkibadake commando gi kangbu natanaduna khamankhei tungda gari adu da tonglakhiba Tengnopalgi SP Saichang Molnoidake Lamva Haukep Jahi Kuntranipan Mapureiba Ontong Haukep Khuladumaktadagi Lekhogin Haukep Jahi Taranipan Apokpa Ontong Haukep Konamphai Village Tage CH Nemnaike Mate Jahi Nifuhumdoi Mapureiba CH Chunglet Mate amasong More Ward number 1 gi Zalenphai Part 1 Tage Nengnei Chong Haukep Jahi Kuntrataret Mapureiba Pangam Haukep Hairiba Meeoi mari asi masak khanglokhei Makoi mari amadi gari adu check tawbagi thabak sathabada soft case yankhai da haptuna purakpa heroin number 4 singa do fagat pangamkhei phagalaba heroin powder gram chatruk tara adu local market lupa lakh tara humdegil singni puni thoi rom gi mamal oigani aduga international market na lupa karor amaga lakh kuntra mari rom gi mamal oigani haire phagalaba Meeoi singa do heroin powder ga konana makha taba ain yoiba thabak lokhatnaba Kakching police ta sinakhrei